ꯑꯗꯨꯒ ꯁꯤꯅ ꯍꯪꯒꯥꯝ ꯃꯤꯅꯤꯠ ꯑꯅꯤꯃꯨꯛꯇꯪ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯧꯍꯜꯂꯒ ꯐꯨꯠꯇꯣꯛꯑꯅꯤ ꯐꯠꯇꯕ ꯐꯖꯅ ꯊꯣꯛꯄꯅꯦꯕ ꯑꯃꯨꯛ ꯑꯃꯨꯛ ꯊꯣꯛꯏ ꯃꯌꯥꯝꯁꯤꯒ ꯉꯁꯥꯏꯒꯤ ꯐꯨꯠꯄ ꯂꯣꯏꯔꯕ ꯁꯥꯗꯨꯅꯦ ꯑꯗꯣ ꯐꯖꯅ ꯆꯥꯝꯊꯣꯛꯑꯦ ꯇꯤꯜꯍꯧ ꯆꯅꯝ ꯁꯤꯡ ꯑꯁꯨꯕ ꯑꯗꯨꯒ ꯁꯤꯅ ꯍꯪꯒꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯦ ꯐꯖꯅ ꯃꯩ ꯆꯠꯂꯅꯤ ꯃꯁꯤ ꯃꯤꯈꯨꯕ ꯋꯥꯡꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯀꯣꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯋꯣꯛꯀ ꯍꯪꯒꯥꯝꯒ ꯊꯣꯡꯕ ꯑꯣꯏꯅ ꯄꯣꯔꯛꯑꯦ ꯑꯗꯨꯒ ꯀꯣꯕꯤ ꯃꯅꯥ ꯏꯔꯣꯝꯕꯅꯦ ꯑꯗꯨꯒ ꯆꯝꯐꯨꯠꯅꯦ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ ꯍꯦꯟꯖꯥꯡ ꯃꯌꯥꯝꯒꯤ ꯆꯝꯐꯨꯠꯁꯦ ꯍꯥꯟꯅ ꯆꯝꯐꯨꯠ ꯆꯥꯈ꯭ꯔꯕꯅꯤꯅ ꯍꯧ ꯌꯥꯔꯦ ꯃꯩ ꯆꯠꯂꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅꯦ ꯄꯥꯝꯃꯤꯁꯦ ꯀꯨꯟꯃꯨꯛ ꯀꯩꯃꯨꯛ ꯀꯥꯝꯊꯣꯛꯑꯒ ꯂꯣꯏꯔꯦ ꯏꯔꯣꯝꯕꯁꯦ ꯃꯩ ꯆꯠꯂꯦ ꯐꯖꯅ 진짜 거지를 그 저기는 안 찢어요. hangam cho hậu ấy, ăn được, uống ăn đi bây giờเลยworking hậu tổ rất là đi vào sáng là mình được xoắn tôi ạ yêu mình phải luôn là ngà rồi giảm chất
살 뻗어라.套上什么就剩不少的锅，我觉得。真老实。老好呀！ngasi mathiyon ni pa na mai sale adri sabs lo ni tang lo sin ma to ge ma thang bi do ai bam por ge